Hostes oina fazin kibasing thadok hannaba hotnadriba se fruit masel hatna suna hannaba Leingakna atamnana sinba Thoushil ne haina Cocomi gi convener YK Direna Maral Sirakli Cocomi gi meeting makhada Luang Sangbam apunba maya paibi amadi Koirengai Kabui Women Society na sinduna Luang Sangbam maya lekai community hall da chathakiba miyam gi mifamda wafam ase fongdokibane proxy war khudakta lepo amadi kuki terrorist singi mathakta military crackdown chathagadabane haiba yauna tongan ba demand sing kiba mi famaduda YK Diren hai micham kaya hostes oina fazin kiba thama khai fazilak laba fauba mari makhong khangdana lairibasi Leingakna atamnana sinba thawong ni lamdam asida khundaminari ba tongan ba furup sing asi amaga hatna sunana ba Leingakna silakpa game plan ne Leingakna sarowlang sinbada Leingakna sarowlang sindabo iramlabadi numit adumaktada mangkriba miyoi sing adugi langla langjil puthokpa ngamlamgadabane adubu laibak thibade ngasi fawba miyoi sing adugi mari makhong amata khangba ngamdana thamliba asini lamdam asigi furup masel hatnabada tongjagadawriba si government of India khaktane asigumba sarowlang sing asi thengnana ba lamdam asigi yalhok furup singna chap chaba phirep ama lawbagi tangai fadaba dungasi dilakle hainasu mahangna makhatana fongdokhi miyangi mifamaduda luwang sangbam apunba maira paibi gi treasurer Punsubam Manjabi Koirengai Kabui Women Society President Alung Panmai Enon Village Luang Sangbam gi member Vaikia Madi Cocomi gi co-convener Yungkhaibam Surjit Kumar Su Sarukyaki Amgi marakta khana hanba hana hanba kulai paibam machine na lantara amnina kulai paiba singdubi ngaktok naba kulai pai naba kangluba manam honarakpa adugi honariba poto mayai de lepa kanda lairiba kanglupani dugi lairiba nungsina ta nabu themna ba honabugi mota nakan da yengaga khana hanba khana bagi sangsi degree si soke mati wangan gre phag riba singdo madugi mayokta militant singdugi kulai paiba terrorist singdugi matakta combing operation tawdana lairiba army sing thajandana Kanana Pabano, Karina Togono, Leingak Tirotana, Tumina, Ushima Kula Thoushil Labor. China, Taibudi Karino Arakanda, community Masel share, Machine Marakta, Hena Nusinatanaba, Hena communal violence Lagnaba, Tongan by Puru Masili Marakta, Yankinaba, Magi Purunama Pazan Gre, Magi Purunama Pazal and Arakanda. Purup kiyoiba akan bala nama chatanabagi India lengam sungasi lengakshina chataba game plan ne habse ekoi miyam na khangba masangi